Manipur Sangai Festival ing 2015 asida artist mayam saruk yaba yaodanaba KIMACS na appeal tourakli. Kanglai Indigenous Martial Arts and Cultural Society KIMACS ki Secretary General R.K. Lenin sanana thadorakpa cherol amana hai haukiba chahi ing 2016 gi May 3 dagi hauduna isagi iramdam asida khutsemgi lanjen handuna miyoi lising kaya hauzik fauba mafam marang khangdana relief camp kaya da awaba chaitheng khanglingai cherak asida PR lengak na pangthoknaba thorang lakliba Manipur Sangai Festival ing 2015 asibut tawdanaba IDP sing lamdamasigi apunba loop kokomi amasung tongan-tongan ba loop kaya na thamlakliba asibu saugatkani haina KIMACS ki maikaidagisu fongdorakli. Kanglai Indigenous Martial Arts and Cultural Society KIMACS asi Manipur gi Indigenous Martial Arts thangta jagoi isai na chatnabi kayabu kaihandana yokhatnaba amadi Malemgi miyamda khangan uhannaba hotnariba cultural loop amani. Loop asina Sangai Festival gi nungpan gi oiba thabak thoram kayabudi hek haurakpadagi hauna saugatuna lakli amadi. Lamdamasigi cultural performer artist community kayagi achauba platform ama oihalli haiba asisu loop asina khangjai. Taubatabu lamdamasida lairiba kanglo furup kayaga mari lenana pangthokpa na chatnabi liningi thoram amadi natte. Thoram kaya pangthokle haiduna Lengakna Sangai Festival taunaba hotnarakba asidi achumba thorang oiroi. Sangai Festival na chatnabi lining ka mari leinaba thoram nate. Lengakna handak chahi ing 2015 gi oina pangthokani haina langliba asidi khwaidagi maram chadaba amani haina KIMACS na su laujai. Tampaki lamdam asida lanje lakliba ahallaman ichilenau mahairoi angang IDP sing miyoi lising kayana relief camp sing da lairiba si mafam chana laihannaba mapung fana hotnarabra. Manipur ki tampaka masung chinga tainaba lam kaya changba yadana thamliba asi changba yarabra. Maru oiba highway lambi kaya miyam chathok chasin tawba yarabra. Miyamda kari assurance piragano Sangai Festival tawnaba hotnariba. Hairiba wahang sing asigi paukhum lengakna pinaba tawbiyu. Sangai Festival da sizinnagadaba yamlaba selfam sing adu IDP singi changdaba yadraba hiram chana thaknaba analayeng amadi mahairoi singi mahimasing tambada oina sizinabana henna maram chagani haina laujai. Haukiba Sangai Festival kayada Manipur gi cultural performer artist community kayana achauba thodang lauduna lakhibani tungdasu laurakhigani. Lamdamasigi sakyeng mingsel oiduna malemda saktaktuna laklibani haiba asi miyamna khangnaraba wafamni. Laibaki oiba aruba tangka kaya lakbadasu sacrifice tawrakhiba ngaktani maramasina. KIMACS na chetna thajai madudi loop kayana kumsi chahigi pangthokani thorangliba Sangai Festival saruk yaba yaodanaba leplakliba khongfam asida cultural artist amadi performer pumnamakna amatta oina lepminasi haina artist community da KIMACS ki maikaidagi appeal tawjari haina cherol asina fongdorakli.